ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯉꯁꯤ ꯐꯥꯎꯒꯤ ꯍꯣꯏ ꯆꯠꯂꯤꯕ ꯏꯁꯨ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯌꯥꯝꯅ 2023ꯒꯤꯗꯨ ꯑꯃꯨꯛꯀ ꯅꯥꯀꯟꯗ ꯊꯝꯈꯤꯁꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯁꯔꯀꯥꯔ ꯂꯥꯛꯄꯁꯤꯗ ꯒꯤ ꯃꯇꯨꯡꯗ ꯇꯣꯡꯔꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯑꯉꯥꯡ ꯑꯅꯤ ꯌꯥꯎꯔꯒ ꯂꯩꯈꯤꯗꯕ ꯏꯁꯨꯗ ꯀꯔꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯈꯤꯒꯦ ꯒꯣꯔꯃꯦꯟꯅ ꯀꯃꯥꯏꯅ ꯌꯦꯡꯂꯒ ꯍꯧꯖꯤꯛ ꯆꯠꯊꯔꯤꯒꯦ ꯑꯅꯤꯁꯨꯕꯗꯅ ꯑꯃꯨꯛꯀ ꯂꯩꯇꯥꯟꯗ ꯊꯣꯛꯈꯤꯕ ꯁꯅꯥ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯡꯂꯤ ꯅꯝꯂꯤ ꯆꯣꯔꯣ ꯍꯥꯏꯕꯗ ꯑꯃꯨꯛꯀ ꯆꯠꯊꯈꯤꯕ ꯑꯗꯨꯒ ꯃꯗꯨ ꯈꯛ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯧꯖꯤꯛꯀꯤ ꯀꯣꯠꯂꯦꯟꯒ ꯀꯣꯖꯤꯝꯒ ꯃꯔꯛꯇ 13ꯗ ꯊꯣꯛꯈꯤꯕ ꯏꯁꯨ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯂꯤꯕ ꯃꯌꯥꯝꯅ ꯈꯪꯉꯤ ꯄ꯭ꯔꯖꯥꯅ ꯈꯪꯉꯤ ꯒꯣꯔꯃꯦꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅ ꯉꯥꯛꯀꯗꯕꯅꯣ ꯀꯅꯥꯅ ꯈꯥꯝꯒꯗꯕꯅꯣ ꯑꯔꯥꯟꯕ ꯇꯧꯕꯗꯨ ꯀꯅꯥꯅ ꯌꯦꯡꯒꯅꯤ ꯀꯅꯥꯅ ꯐꯥꯒꯅꯤ ꯀꯅꯥꯅ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯀꯔꯝꯍꯥꯏꯅ ꯈꯥꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕꯀꯣ ꯃꯔꯝꯗꯤ ꯇꯧꯔꯤꯕ ꯃꯤꯆꯝꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯤꯅ ꯁꯨꯝ ꯃꯤꯁꯨ ꯁꯨꯝ ꯍꯜꯂꯛꯄ ꯁꯨꯝ ꯍꯥꯠꯅꯤꯡꯕꯗ ꯍꯥꯠꯄ ꯐꯥꯅꯤꯡꯕꯗ ꯐꯥꯕ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯑꯁꯤꯗ ꯁꯨꯝ ꯇꯧꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯒꯤꯅ ꯌꯦꯡꯒꯗꯕ꯭ꯔꯥ ꯀꯅꯥꯅ ꯉꯥꯛꯀꯗꯒꯦ ꯃꯗꯨ ꯃꯌꯥꯝꯗꯣ ꯃꯤꯆꯝ ꯉꯥꯛꯄꯁꯤ ꯀꯅꯥꯅ ꯉꯥꯛꯀꯗꯒꯦꯕ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯄꯣꯏꯟꯗꯤ ꯃꯤꯆꯝꯁꯤꯡꯁꯤ ꯀꯅꯥꯅ ꯉꯥꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯄ ꯑꯁꯤꯗ ꯃꯤꯆꯝꯁꯤꯡꯁꯤ ꯉꯥꯛꯅꯕꯒꯤ ꯃꯤ ꯂꯩꯇ꯭ꯔꯦꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯒꯣꯔꯃꯦꯟꯅ ꯃꯊꯧ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯁꯤ ꯒꯣꯔꯃꯦꯟ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯂꯥꯏꯐ ꯑꯦꯟ ꯄ꯭ꯔꯣꯄꯔꯇꯤ ꯑꯁꯤ ꯀꯅꯥꯅ ꯉꯥꯛꯀꯗꯣꯏꯅꯣ ꯒꯣꯔꯃꯦꯟ ꯂꯩꯔꯤꯕꯅꯤꯅ ꯒꯣꯔꯃꯦꯟꯅ ꯉꯥꯛꯀꯗꯕꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯤꯕ 13ꯗ ꯊꯣꯛꯂꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯄꯣꯏꯟꯗꯤ ꯑꯇꯩ ꯅꯠꯇꯦ ꯍꯧꯖꯤꯛ 13ꯗ ꯊꯥꯗꯧꯒꯤ ꯃꯤ ꯑꯍꯨꯝꯈꯛ ꯍꯥꯠꯈ꯭ꯔꯦ ꯍꯥꯠꯂꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯦꯛ ꯍꯥꯠꯈꯤꯕꯒ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡ ꯍꯧꯖꯤꯛꯀꯤ ꯀꯣꯟꯁꯥꯔꯝꯒꯤ ꯈꯨꯟꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯨꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕꯁꯦ ꯃꯁꯤ ꯆꯨꯝꯗꯦꯅ ꯂꯧꯋꯦꯕꯀꯣ ꯑꯃꯒꯨꯝꯕꯈꯛ ꯀꯥꯟꯅꯗꯅ ꯃꯁꯤ ꯀꯤꯗꯅꯦꯞ ꯇꯧꯕꯁꯤ ꯆꯨꯝꯗꯦ ꯃꯁꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯅꯁꯨ ꯌꯥꯗꯦ ꯑꯦꯛꯅꯁꯨ ꯌꯥꯗꯦ ꯃꯁꯤꯒꯨꯝꯕ ꯀꯤꯗꯅꯦꯞ ꯇꯧꯕ ꯀꯅꯥꯅ ꯀꯤꯗꯅꯦꯞ ꯇꯧꯏ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯕꯁꯤ ꯏꯕꯤꯗꯦꯟꯁ ꯂꯩꯔꯕꯅꯤ ꯃꯔꯝꯗꯤ ꯊꯥꯗꯣꯛꯂꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯉꯥꯡꯂꯤꯕꯗꯨꯅ ꯇꯥꯛꯂꯤꯕꯗꯤ ꯃꯣꯏ ꯍꯥꯏꯔꯤꯕ ꯁꯤꯁꯤꯡꯁꯦ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯁꯤ ꯑꯃ ꯊꯝꯁꯦ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕ ꯀꯥꯡꯂꯨꯞ ꯑꯗꯨꯗꯒꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯅꯨꯄꯤꯁꯤꯡ ꯃꯌꯥꯝꯁꯤ ꯇꯣꯉꯥꯟꯅ ꯂꯩꯍꯜꯂꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏ ꯃꯃꯥꯏ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯃꯣꯏꯒ ꯐꯝꯃꯤꯟꯅꯈꯤꯕ ꯅꯨꯄꯥ 6 ꯑꯁꯤꯗꯤ ꯃꯣꯏ ꯒꯥꯔꯤꯗ ꯏꯟꯈꯠꯂꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯠꯅ ꯁꯪ ꯎꯔꯕ ꯏꯕꯤꯗꯦꯟꯁ ꯑꯃꯅꯤ ꯃꯁꯤ ꯀꯩꯒꯤꯗꯃꯛꯇ ꯄꯨꯈꯤꯕꯅꯣ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯄꯨꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡ ꯌꯥꯕꯁꯤꯗꯤ ꯃꯗꯨꯃꯥꯏꯅ ꯑꯃꯨꯛꯀ ꯀꯨꯀꯤꯁꯤꯅ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯍꯥꯏꯔꯨꯕꯗꯒꯤ ꯀꯩꯁꯥꯎꯅꯕ ꯈꯔꯅ ꯃꯗꯨ ꯅꯥꯒꯥꯁꯤꯡꯒꯤ ꯊꯑꯣꯏꯅ ꯃꯈꯣꯏ ꯀꯨꯀꯤꯁꯤꯡꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯐꯥꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤ ꯐꯥꯈꯤꯕꯗꯣ ꯃꯗꯨꯒꯤ ꯊꯥꯗꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯐꯥꯖꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯝ ꯉꯥꯡꯅꯕꯗ ꯀꯤꯗꯅꯦꯞ ꯇꯧꯕꯒ ꯍꯧꯖꯤꯛꯀꯤ ꯅꯥꯒꯥꯅ ꯃꯇꯝ ꯐꯥꯖꯤꯟꯕꯁꯤꯒ ꯈꯦꯠꯅꯩ ꯃꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯕ ꯑꯗꯨ ꯀꯤꯗꯅꯦꯞ ꯇꯧꯕꯗꯨꯒꯤ ꯕꯥꯔꯒꯦꯟ ꯇꯧꯔꯒ ꯊꯥꯗꯣꯛꯄ ꯌꯥꯅꯕꯒ ꯃꯇꯝ ꯈꯔꯈꯛ ꯐꯥꯖꯤꯟꯈꯤꯕ ꯃꯗꯨꯗꯤ ꯑꯩꯈꯣই ꯍꯥꯏꯅꯔꯒ ꯊꯥꯗꯣꯛꯅꯈ꯭ꯔꯦ ꯅꯥꯒꯥꯅ ꯐꯥꯕꯁꯤꯡꯗꯨ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯥꯗꯣꯛꯄꯗꯤ ꯁꯨꯗꯅ ꯊꯥꯗꯣꯛꯂꯦꯕ 6 ꯋꯥꯠꯂꯦꯕ ꯍꯥꯏꯅꯗ꯭ꯔꯤꯉꯩꯗ ꯊꯥꯗꯣꯛꯄꯕꯨ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯒꯥꯔꯣꯝꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯊꯥꯗꯣꯛꯑꯦ ꯑꯗꯨꯅ ꯃꯤ ꯑꯅꯤꯗꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤ ꯑꯉꯥꯡꯁꯤꯡꯁꯤꯒ ꯅꯨꯄꯤꯁꯤꯡꯁꯤꯒ ꯈꯔ ꯊꯥꯗꯣꯛꯂꯤꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟꯁꯨ ꯐꯠꯇꯕ ꯏꯟꯇꯦꯟꯁꯟ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯃꯗꯨꯅ ꯄ꯭ꯔꯨꯞꯅꯤꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝ ꯃꯇꯨꯡ ꯏꯟꯅ ꯅꯣꯏ ꯐꯥꯖꯤꯟꯈꯤꯕꯗꯨ ꯊꯥꯗꯣꯛꯄꯤꯔꯣ ꯅꯣꯏ ꯊꯥꯗꯣꯛꯂꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯈꯤꯕꯗꯨ ꯊꯥꯗꯣꯛꯑꯒꯦꯅ ꯃꯈꯣꯏꯅ ꯊꯥꯗꯣꯛꯄ ꯃꯁꯤꯡꯗꯨꯒ ꯁꯨꯝ ꯐꯥꯔꯤꯕ ꯄꯨꯂꯞꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗꯗꯤ 6 ꯂꯩꯍꯧꯔꯤꯕ 6ꯇꯨꯁꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯊꯥꯗꯣꯛꯄꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤ ꯅꯥꯒꯥꯁꯤꯡꯅ ꯑꯃꯨꯛꯀ ꯐꯥꯖꯤꯕꯗꯨꯁꯨ ꯊꯥꯗꯣꯛꯑꯣꯅ ꯃꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯀꯣ ꯑꯗꯨꯗꯤ ꯅꯥꯒꯥꯁꯤꯡꯗ ꯍꯧꯖꯤꯛꯀꯤ ꯃꯤ ꯂꯩꯔꯤ ꯐꯥꯔꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯀ꯭ꯂꯦꯝ ꯇꯧꯒꯦꯕ ꯀꯅꯥꯅꯅꯣꯕ ꯅꯥꯒꯥꯁꯤꯡ ꯈꯨꯠꯇ ꯍꯧꯖꯤꯛ ꯃꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯃꯤ 14 ꯂꯩꯍꯧꯔꯤꯁꯤ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯀꯔꯝꯕ ꯅꯥꯒꯥꯅ ꯐꯥꯈꯤꯕꯁꯤꯡꯗꯨ ꯑꯌꯥꯝꯕ ꯄꯤꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨ 14ꯁꯤ ꯀꯅꯥꯅ ꯐꯥꯔꯤꯒꯦꯕ ꯀꯅꯥꯅ ꯐꯥꯏ ꯍꯥꯏꯒꯦꯕ ꯀꯨꯀꯤꯅ ꯍꯥꯏꯖꯕꯅꯦꯕ ꯃꯈꯣꯏꯅ ꯍꯥꯏꯖꯕ ꯑꯩꯈꯣꯏ ꯃꯤ 12 14 ꯋꯥꯠꯂꯤ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯥꯟꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯁꯤꯡꯗꯨꯗꯤ ꯀꯗꯥꯏ ꯊꯝꯈ꯭ꯔꯦ ꯀꯤꯗꯅꯦꯞ ꯇꯧꯕꯗꯨꯗꯤ ꯀꯗꯥꯏ ꯊꯝꯈ꯭ꯔꯒꯦꯕ ꯑꯁꯣꯝꯗꯗꯤ ꯑꯌꯥꯝꯕ ꯏꯟꯒꯨꯠ ꯐꯦꯠꯇ ꯕꯖꯥꯔ ꯂꯩꯔꯤꯕꯁꯤꯡꯗꯣ ꯈꯔ ꯐꯥꯖꯤꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯃꯔꯥ ꯂꯩꯇꯕꯁꯤꯡꯗꯤ ꯅꯈꯣꯏꯅ ꯅꯣꯏ ꯀꯤꯗꯅꯦꯞ ꯇꯧꯕꯗꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯗꯣꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯥꯗꯣꯛꯑꯦꯅ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯃꯤ ꯂꯦꯝꯍꯧꯔꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯃꯤ ꯀꯌꯥ ꯐꯥꯒꯦꯕ ꯀꯨꯀꯤꯅ ꯃꯤꯠ ꯁꯪ ꯎꯔꯕ ꯃꯤ ꯐꯥꯈꯤꯕ ꯃꯤ 19 20 ꯃꯨꯛ ꯐꯥꯈꯤꯕꯗꯨꯗꯒꯤ 6 ꯋꯥꯠꯂꯤ ꯍꯥꯏꯕꯁꯤꯗꯤ
evidence เลย eyewitness เลย eyewitness เลยบ่บ่คุยตราไม่ชมเลยเฮาดิครับกนา witness โอ้ยบ่अदु मो विटनेस ले दवन मो क्लेम तोरिसि मखोय गी मरान दो कुपसिन नबगी डिमांड तो बनिना सुम लो बुसु याबो मले याबो को अदुना मसिदा खोयने येंग याबसे अखोय जजमेंट से कनान पुक कदगे बा हारिबो कुकीना अखोय गी तरा मरी नगान फागरे है अदुगा नागागी मी किडनैप तो खिबन मरतगी मी अहुम थादोक अक्तरी मी तुक थादोक अक्तरी है किडनैप तो खिबदुदि कनाना किडनैप तो खिबदु कनान रेस्क्यू तोना होनारिगे मचिन याम थीरगा मोय कोई ट्राइन थोय खत फाबनी हाइरे मोय एग्जांपल अजे सोम दि मी ट्राइन मरी नोय नागा फाखि बिदु कनान विटनेस नोबा सोम दि तोक तुदि मोय तोंगान पुगे दु आई विटनेस लेरे बको अजु मर कसदा गवर्नमेंट कई यंग लिगेबा अदु रगदि आइना हाइजनिंग बदि हाइदिबा पुनमक असे अखोय ब्रेम गेम तौनरगा होस्टेस थंबा किडनैप तोबगा खखिनै को अदो लेंगा ना कई तो हनिंगे हाबो लेंगा नै तो हनिंगे सिदि हाइदिबा 13 दा थोरिबा मी अहुम सिकिबा अदो कनाना हाटपनो हाबसि गवर्नमेंट पुथोखदबनि गवर्नमेंट की इंटेलिजेंस लेरी को आर्मी इंटेलिजेंस लेरी कईगनो मधु मी हाटपा मियाम सिगदी कोई सिक्योरिटी फोर्स का सेंट्रल फोर्स का मतलब लेबो खिबिता सुम लोइना रेना मियाम हांगनरी सिने लोइना नोंमै पारगा केम संगनरी चमिनरी sakcha मिनरी चा थकमिनरी अदुगा नागागा कमैतैगा मरता कुकीना तौबो मियाम दो मखोय पुन्ना चमिनबदो मियाम की मिट उरिबा मिट संसंग उरिबा उरिसिनी अदुगदी मखोय चमिनबो मियाम दुना कईगी खंगद्रिनोबा मरमदी हारिबा मफम सिदा लै कईगिन मक्तनो 13 अयुक्ता सुमाना तौरे हैबगा पुंखाय फादबिदा हाइबा लैरोन बाय फाइदा लेरिबा डिजिग्नेटेड केम मकक लेजरी डिजिग्नेटेड केम होगी कनुगी सुगुके अदुदि मदुगी मेरिटन सिंग टेररिस्ट सिंग अदुना मिसम फाबनेबा अदुदि नखोयना सोमदा मी हालो अखोय सिदा मी फारगे हाइबगा सब मनद्रा अदि मरम खंगद्रिङै दा कईगिन मत मी किडनैप मी खुंजा मिसम प्रजादबो कई किडनैप तोरिनो मोय होम लेगिदो तो कनाना हाटपनो खंगद्रिबनेबा खंगद्रिङै दा गवर्नमेंट ना असु हाइद्रिबा प्रजान जो हाइद्रिबा हारिबा मिसिन क्लेम तोरिङै दा कईगिदमक्ता खुंजा सिंदु कोनसा खुंगी प्रजा मिसम प्रजादबो कईगिनमक्ता मिलिटेंट सिंसिना कईगिनमक किडनैप तोरिनो अदुरगदि मोयगी प्लॉट अमा यारबरा गवर्नमेंट की पॉलिसी दसु मसिदा कोइन तोहनिंगबदि हाइरिबा मी हाटपा अदु कना माली कना ननो हाबसु थिदोप मचंगे अदुगा मी तोक फारिबा अदुसु सिरमबि आइ हिंगमबि आइ अदु मकोइन दि फाखेबा खंगे अजुना हाइरिबा अदुदा लेरिबा फारिबा खुन अदुदि मिसम अमा फाउ पिकअप तोरगा हजि वाहंग हंगदेबा गवर्नमेंट कईगिनोबा मिसम प्रजा खुन अदुदगी मी खुनमुक फारगा सखरे किडनैप तोखरे हजि मिसम प्रजाना उरंबा यावबि याइबको अदु नहागी थादरोक नुपीजिंगना हाइबिग मतुनि खुनद लैबा नुपी अमदि नुपाजिना मखोय फार मतुंगदा खुलाई पाइबिंग सिनय यानि अदुने अदुमाय तोरो फाउ गवर्नमेंट ना आइना हाइजनेसि गवर्नमेंट ना मदुदा खुन अदुदा लेरिबा मी अमखौ कौखलगा वाहंग हंगदेबा कईगिनोबा अदुदि गवर्नमेंट सि कईगिनो मसि मा लेबा किडनैप तोरबा फाउ खंगना उना खुन अदुगी मियामना यावरगा फारगा सिनरा फाउ खुन अदुदा लेरिबा मिसम अमखक्ता फाउ कौरगा हजि पुलिस स्टेशन दा इंट्रोगेशन तौसु लेत्रे अदुरगदि गवर्नमेंट गी मथौसि कईनो तौदोइसे अदुदि हारिबा फारिबा सिंदुगा गवर्नमेंट गा अंडरस्टैंडिंग लेरमबसु याइ लेरमतसु याइ अदुबु तौदब मरमना प्रजानदि दुम चिंगबा मसाना ताबनेबको अदुना हजि गवर्नमेंट ना अथुबदा मतमदा हारिबा एरिया सिदा मोय कॉमिंग ऑपरेशन तौबा दुना अखोगी इथौनते मोयना मी असें पुथोकनेगदि तौबिरो अदुबु कॉमिंग ऑपरेशन ममिंग खक तौबुदु कानरोय खुन अदुला लेरोन खुन गी वाईफाई खुन अदुला लेरिबा प्रजा म्याम नुपा हाइबा नुपी हाइबा पुनमक हाइबा मी खुन फाबा मतमदा याउकीबा खुन गी मी सिंदो पुलक होइरगा पुरागा इंट्रोडक्शन तौबा मसंगेबको मदुंबा थबक तो पाखरगदि गवर्नमेंट गी थबक असेंबा मिसंग मिखाइ नाइदबा असुंबा प्रोनिंगबा मणिपुरदा पीस थमनिंगबा पीस वखलो लेबा अमगा सिंबा प्रॉब्लम थोकतनबगी मक्ता थबक तौवे न मियाम लौगनेबा मदु तौदबा तारगदि हारिबा असिना सुमाइना थादोरगा तुंगलाबी थादोपिरे आदा लेतान थादोए सनागे थिन थादोए आदा लोम थादोए उना लोम थादोए अदि अतोपसमु असिगा मानना मफम मर थोरने अदु थादोर लेदि एखोइ प्रजा मियाम कमहाइने हिंगदोइनो सिनिदा कमहाइना कोइ चमिनगदोइनो हाबा हौजिति मिसम फाउ उनबि याद्रेबा अदु कीनरेबा अदुदि हाइरिबा मणिपुरदा लेरिबा बेलीदा लेरिबा कक्ता असि फाउ इंग तप लेबा ngमलक्तबा मतमसिदा अदुगा लेरिबा प्रजा पुनमक्ता कनाल हरासमेंट पी मिहापसिंगबु फादबा गवर्नमेंट गा मिहालेबा ग्रुप सिगा असिना मिसम प्रजादा मणिपुरदा हजि अवाबा तालिजबा पुनमक असे मखोइ गवर्नमेंट इनिशिएटिव लौदबगा अदुगा मिहाप ग्रुप सिगा मिटोप सिंग चंगलपा अतोपा लमदे चंगलपा मिलिटेंट सिंग टेररिस्ट सिंग सिगा तौरिबा पुनमक सिदा गवर्नमेंट येंगलेबसिदि आइदि यिंगबिगनो एक्शन तौबियो हैना हामराम